ꯊꯛꯁꯥꯡꯁꯤ ꯈꯣꯜ ꯂꯥꯡꯁꯤꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯛꯄꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤꯅꯤ ꯉꯟꯇꯥꯒꯅ ꯂꯥꯏꯠꯁꯦ ꯑꯅꯤ ꯊꯥꯒꯦ ꯍꯥꯏꯅꯅꯤ ꯅꯍꯤ ꯑꯗꯨꯝ ꯍꯣꯇꯦꯜ ꯇꯨꯇꯦꯜꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯁꯤꯗ ꯑꯗꯨꯝ ꯈꯜꯂꯛꯏꯕꯅꯤ ꯋꯥꯈꯜꯁꯦ ꯃꯤꯕꯨꯗꯤ ꯂꯩꯔꯣꯏ ꯑꯩ ꯈꯪꯉꯤ ꯍꯣꯇꯦꯜ ꯐꯥꯇꯦꯜꯗ ꯑꯃꯗ ꯆꯥꯛ ꯆꯥꯕꯁꯤꯗ ꯑꯗꯨꯝ ꯈꯜꯂꯛꯏꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯣꯡꯆꯥꯛ ꯏꯔꯣꯜꯕ ꯀ꯭ꯔꯥꯛ ꯑꯥꯂꯨ ꯏꯔꯣꯜꯕ ꯀ꯭ꯔꯥꯛꯇꯣ ꯑꯗꯨꯃ ꯇꯧꯔꯒ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯉꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯆꯠꯀꯅꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯗꯨꯗ ꯍꯋꯥꯏ ꯌꯥꯝ ꯊꯥꯛꯄ ꯈꯔ ꯍꯥꯏꯅ ꯈꯔ ꯇꯧꯗ꯭ꯔꯥꯅꯦ ꯑꯗꯨꯏ ꯃꯑꯣꯡꯗ ꯈꯔ ꯇꯧꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯥꯏꯗꯥ ꯑꯣꯏꯅ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯇꯜ ꯂꯥꯡ ꯍꯧꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯡꯒꯜꯒꯤꯁꯨ ꯍꯧꯕꯅꯤ ꯑꯗꯨꯒꯥꯛꯇꯣ ꯇꯧꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯤꯗ ꯆꯠꯀꯅꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯐꯤꯕꯝꯁꯦ ꯑꯔꯕꯁꯤꯗꯅ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯝ ꯇꯧꯅꯤ ꯄꯩꯁꯥ ꯂꯩꯀꯣꯜꯁꯤ ꯖꯣꯝ ꯖꯣꯝ ꯂꯥꯎꯔꯗꯤ ꯏꯁꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯂꯦꯡꯅ ꯑꯗꯨꯒ ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯌꯥꯕꯅꯤ ꯍꯣꯇꯦꯜ ꯐꯥꯇꯦꯜꯁꯦ ꯀꯔꯥꯏꯗ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯟꯗꯣꯟ ꯑꯔꯣꯏ ꯑꯔꯣꯟꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯜꯕ ꯃꯗꯩꯗꯤ ꯑꯃ ꯂꯩꯔꯤꯗꯅ ꯊꯣꯔꯣ ꯏꯔꯣꯜꯕ ꯒ꯭ꯔꯥ ꯍꯥꯏꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯒꯅꯤ ꯃꯥꯜꯂꯦꯕ ꯁꯤꯗ ꯍꯣꯇꯦꯜꯗ ꯊꯣꯡꯉꯤꯕꯅꯤꯅ ꯊꯣꯡꯉꯤ ꯃꯈꯩꯁꯤ ꯃꯌꯥꯡ ꯍꯣꯇꯦꯜ ꯈꯔꯁꯤ ꯍꯨꯞꯄ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅ ꯁꯥ ꯉꯔ ꯈꯔ ꯊꯣꯡꯉꯤꯕ ꯌꯦꯟ ꯈꯔ ꯊꯣꯡꯉꯤꯕ ꯁꯨꯝ ꯍꯨꯞꯄ ꯌꯥꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯪꯊꯣꯡ ꯊꯣꯡꯉꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦꯔꯥ ꯌꯨꯇꯨꯕ ꯑꯣꯏꯒꯦꯔꯥ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯉꯥꯛꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤ ꯈꯛꯇꯅꯤ ꯋꯥꯁꯦ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯉꯥꯛꯄꯁꯤ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯈꯨꯜꯁꯤ ꯀꯅꯥꯗꯒꯤꯅꯣ ꯉꯥꯛꯏꯕꯅꯣ ꯀꯔꯤꯅꯣ ꯑꯩ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯁꯤꯗ ꯈꯪꯅꯤꯡꯕ ꯍꯥꯏꯕꯕꯨ ꯈꯨꯜ ꯅꯠꯇꯦ ꯉꯥꯛꯏꯁꯦ ꯁꯔꯀꯥꯔ ꯉꯥꯛꯏꯕꯅꯤ ꯃꯌꯥꯝꯅ ꯈꯪꯗꯗꯅꯅꯤ ꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯕꯨꯔꯕꯛ ꯁꯦꯝꯃꯤꯕꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯈꯖꯤꯛꯇꯪꯕꯨꯗꯤ ꯑꯩ ꯀꯣꯃꯦꯟꯕꯨꯗꯤ ꯈꯔꯕꯨꯗꯤ ꯋꯥꯊꯤꯕꯨꯗꯤ ꯆꯥꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯝꯃꯒꯦ ꯀꯔꯤ ꯍꯥꯏꯕꯗꯤ ꯑꯔꯥꯡ ꯅꯍꯜꯗꯦ ꯑꯗꯨꯝ ꯌꯦꯡꯕꯁꯤ ꯌꯦꯡꯅꯤꯡꯂꯛꯇꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯉꯥꯛꯄ ꯈꯨꯜ ꯀꯔꯤ ꯃꯊꯧꯒꯤꯅꯣ ꯉꯥꯛꯀꯗꯧꯔꯤꯁꯦ ꯁꯔꯀꯥꯔ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯐꯣꯔꯁ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁ ꯋꯥꯠꯈ꯭ꯔꯕ꯭ꯔꯣ ꯃꯈꯣꯏꯅ ꯉꯥꯛꯇ꯭ꯔꯒ ꯀꯔꯤ ꯃꯊꯧꯒꯤꯅꯣꯕ ꯈꯨꯜ ꯃꯤ ꯄꯥꯕ꯭ꯂꯤꯛꯅ ꯉꯥꯛꯄꯤꯗꯕꯁꯦ ꯑꯗꯨꯗ ꯁꯤꯔꯤꯕ ꯃꯤꯆꯝ ꯃꯈꯩꯗꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯋꯥꯈꯜ ꯁꯣꯛꯏꯅꯦ ꯑꯗꯨꯗ ꯁꯤꯔꯤꯕ ꯃꯈꯩꯗꯣ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯈꯨꯜ ꯉꯥꯛꯄ ꯍꯥꯏꯅ ꯌꯨꯇꯨꯕꯁꯤꯗ ꯑꯗꯨꯗ ꯖꯣꯏꯟ ꯇꯧ ꯑꯇꯥꯗ ꯖꯣꯏꯟ ꯇꯧ ꯍꯥꯏꯅ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯀꯨꯔꯥꯜ ꯀꯁꯝ ꯈꯨꯜ ꯉꯥꯛꯄꯁꯤꯕꯨ ꯃꯤ ꯑꯩꯈꯣꯏꯅ ꯈꯨꯜ ꯉꯥꯛꯀꯗꯅ ꯁꯔꯀꯥꯔ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯐꯣꯔꯁ ꯂꯩꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯃꯣꯏꯅ ꯉꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯈꯨꯜ ꯅꯠꯇꯦ ꯉꯥꯛꯏꯗꯨ ꯁꯔꯀꯥꯔꯕꯨ ꯉꯥꯛꯏꯕꯅꯤꯅꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯗꯅꯅꯤ ꯃꯌꯥꯝꯕꯨ ꯁꯦꯝꯃꯤꯕꯅꯤ ꯃꯌꯥꯝꯕꯨꯅꯦ ꯄꯣꯂꯤꯇꯤꯛꯁꯇ ꯒꯨꯝꯔꯥ ꯁꯦꯝꯃꯤꯕꯅꯤ ꯑꯁꯜ ꯃꯛꯁꯠ ꯑꯇꯣꯞꯄꯅꯤ ꯍꯦꯜꯂꯣ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯁꯜ ꯃꯛꯁꯠ ꯑꯇꯣꯞꯄꯅꯤ ꯀꯔꯤꯝꯇ ꯈꯨꯜ ꯉꯥꯛꯄ ꯈꯔ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯛꯁꯠ ꯑꯇꯣꯞꯄꯅꯤ ꯁꯦꯡꯅ ꯍꯥꯏꯕꯤꯕꯗ ꯍꯥꯏ ꯑꯟꯗꯔ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯗꯨꯝ ꯈꯨꯜ ꯉꯥꯏꯕꯅ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯁꯅꯗꯅ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯈꯨꯜ ꯈꯔ ꯉꯥꯛꯄ ꯅꯠꯇꯦ ꯀꯔꯤꯝꯇ ꯍꯧꯖꯤꯛ ꯁꯤꯔꯤꯕ ꯃꯤꯆꯝ ꯃꯈꯩꯗꯨ ꯅꯨꯡꯉꯥꯏꯇꯥꯕ ꯕꯦꯠ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯅꯤ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯈꯨꯜ ꯉꯥꯛꯄ ꯍꯥꯏꯅ ꯕꯦꯀꯥꯔꯗ ꯃꯥꯗ꯭ꯔꯩꯗꯤ ꯒ꯭ꯔꯨꯞ ꯁꯦꯝꯂꯦ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯑꯗꯨꯗꯩꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯁꯤꯜꯂꯦ ꯃꯥꯗ꯭ꯔꯩ ꯄꯥꯕ꯭ꯂꯤꯛ ꯃꯊꯛꯇꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯗ꯭ꯔꯩ ꯑꯗꯨꯗ ꯁꯤꯔꯤꯕ ꯃꯤꯆꯝꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯁꯣꯛꯏ ꯋꯥꯈꯜ ꯁꯣꯛꯑꯦꯕ ꯑꯗꯨ ꯈꯨꯜꯕꯨ ꯅꯠꯇꯕ ꯉꯥꯛꯏꯗꯣ ꯁꯔꯀꯥꯔꯕꯨ ꯉꯥꯛꯏꯕꯅꯥꯕ ꯁꯔꯀꯥꯔꯁꯦ ꯀꯤꯟꯗꯒꯤꯅꯤꯔꯥ ꯍꯥꯏꯅ ꯁꯔꯀꯥꯔꯁꯦ ꯀꯥꯏꯈꯤꯅꯤꯔꯥ ꯍꯥꯏꯅꯅꯦ ꯁꯔꯀꯥꯔꯁꯤꯕꯨ ꯉꯥꯛꯇꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯥꯕ ꯀꯔꯤꯝꯇ ꯈꯨꯜ ꯉꯥꯛꯄ ꯈꯔ ꯅꯠꯇꯦ ꯕꯁ ꯀꯔꯤ ꯃꯈꯣꯏꯅꯗꯤ ꯈꯨꯜ ꯉꯥꯛꯀꯗꯧꯔꯤ ꯁꯔꯀꯥꯔ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯐꯝ ꯃꯐꯝꯗ ꯑꯇꯩ ꯃꯐꯝꯗꯨꯁꯨ ꯇꯧꯈꯠꯅꯔꯛꯂꯦꯅꯦ ꯈꯨꯜ ꯉꯥꯛꯄ ꯍꯥꯏꯅ ꯃꯊꯧ ꯃꯥꯟꯅꯗꯕꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯁꯔꯀꯥꯔ ꯂꯩꯔꯤꯅꯣ ꯊꯥꯗꯣꯛꯎꯗꯅ ꯁꯔꯀꯥꯔꯗꯣ ꯇꯣꯛꯊꯣꯛꯎ ꯁꯔꯀꯥꯔ ꯀꯔꯤꯒꯤ ꯄꯥꯜꯒꯗꯧꯔꯤ ꯑꯔꯥꯡꯗꯩ ꯀꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯐꯂꯥꯅꯥꯗ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯐꯂꯥꯅꯥꯗ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯟꯁꯤ ꯊꯤꯖꯤꯟꯗꯅ ꯁꯤꯔꯤꯕꯅ ꯃꯤ ꯑꯃꯇꯅꯤ ꯁꯣꯝꯗꯅ ꯍꯥꯏꯔꯤꯕꯅ ꯃꯤ ꯆꯥꯝꯃꯅꯤ ꯁꯤꯔꯤꯕꯅ ꯃꯤ ꯑꯃꯈꯛ ꯑꯗ ꯍꯥꯏꯔꯤꯕꯅꯕꯨ ꯁꯣꯝꯗ ꯃꯤ ꯆꯥꯝꯃ ꯁꯤꯈ꯭ꯔꯥ ꯆꯅꯤ ꯁꯤꯈ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯚ꯭ꯌꯨꯁꯦ ꯂꯧꯅꯕ ꯍꯥꯏꯅ ꯑꯗꯨꯇ ꯑꯣꯏꯅ ꯅ꯭ꯌꯨꯁꯁꯤ ꯀꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯀ ꯐꯦꯁꯕꯨꯛꯁꯦ ꯑꯃꯨꯛꯀ ꯍꯧꯔꯛꯏꯕ ꯌꯨꯇꯨꯕꯁꯦ ꯂꯣꯏꯅ ꯃꯆꯤꯟ ꯊꯤꯗꯅ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯁꯔꯀꯥꯔꯁꯤ ꯀꯝ ꯇꯧꯔꯒ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯁꯔꯀꯥꯔꯁꯤꯅ ꯃꯥꯒꯤ ꯃꯤ ꯈꯔ ꯁꯦꯝꯖꯤꯜꯂꯦ ꯃꯥꯗ꯭ꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯍꯜꯂꯦ ꯑꯗꯩ ꯑꯩꯁꯤꯗꯤ ꯀꯤꯟꯊꯕ ꯌꯥꯗꯦ ꯑꯩꯁꯤꯗꯤ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯜ ꯃꯛꯁꯠ ꯑꯇꯣꯞꯄꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯉꯥꯏꯝꯅ ꯍꯥꯏꯅ ꯇꯧꯔꯤꯗꯣ ꯈꯨꯜ ꯉꯥꯏꯝ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯈꯪꯕꯤꯌꯨ
अचंब मी मखै जो खंग खुल नते ngai do मखोई की तोंगाल नि अतोपनी मखोई की मकसद सेंग नाइब दा अदर सिरब मिचम मखै दो इमुंग दो क्या नुंगाई रम लोय सिरब मिओई दो अदर लान थेंग न दौर सी मनुंग द लोयन मोय लोयन खरम नि दा लोयन अदर एडमिनिस्ट्रेशन अम लोयन पीदन लै खरम नि दा मयाम अम लै नि दा मोंग दा फलाना सरकार दुगा दुम हाय नि रगा अखोय बो सपोर्ट तौरगा अखोय कारक खिमना कर मयाम हायरम नि नत्रदि हजु पावबा नहीं चाहिए मखै चाहिए नि सुरा पावबा हजु पावबा इंडिया के प्राइम मिनिस्टर लाक्टर होम मिनिस्टर लाक्टर करिम तो वा मंगांग द्रम ने दुई मरमदा खंगी बने अदर नोय मरक तो दा तुम त नहीं नदना खुल ngakpani adune ta ne dum tawdna बुरबक सेम नमी मखैजे थमिमनि सेंग हाब मिचम मखैजे ना थबुक सुफम खंगिब्रा ना थबुक काफम खंगिब्रा ना स्कूल कॉलेज फजना मतम चाना ओइरिब्रा करिम तो ओइद्रमनि नहीं तोंग हयंग स्ट्राइक हंचित अमका गाड़ी बन हयंग अमका गाड़ी बन अदुम तो तवदना अदुम चलनिमनि अनसक्सेस ओइद्रन लोइग्रम नोय वातो ब्रेक फाग्र याद्रे द ताब यारक्त्रे द एंग यारक्त्रे द उपाय ले फेसबुक से थिंगरे थिंगजल ग्रो आयरम नि द कांगथोक पे याद्रे यूट्यूब से कांगथोक पे याद्रे सेंग नाइब द मी अदु सिरे अतु तौरे अता तौरे ने एकदम कांगथोक पे याद्रे द नुसीरक्त्रे द असल द अदु ngaib न ताबा ngaib न द सुयाम्बा अमा अमा द हौजिक मयामम कायदना हौजिक युम मै थारक ताहल रोदना मफम मफम दुदा माय लेफम दुर इंजल बिखराबा सी आयरसु फत्ते खंगिब्रान अदु इंजल बिरसु ngamloy aduga kanam tawrim naina madredi onjalakna madredi community ama da chataina ba ama da kanam tawba adugum dutani sengna ibda somda di ngamdrega aduga comment tawba join tawro yakhoi gi ekna ba yami yakhoi gi kanom yami kana ga ekna namno ne kana ba ekna ri se एक ने रिसे कना गना पब्लिक का करी ताउनम नाबा सरकार मसेन हाय न हल्लोबा सरकार न करी डिसीजन न लवल्लोबा अदुने तो चोंथोक्तना बेकार कनम तौरसे तारे चाक नसरबा हायो चसम फिरोस आयरो तारे अदुम हौजिक लाइव मचाम खतंग थोलकपनिदा करेगा दि हौजिकसु अदुम चथोकपदा फेसबुक अमा मकांगबदा अदुम चोंथोक्तना लेरमले खंगिब्राने अदु नुसीरक्त्रे ngang गायने याम साथीना कनम से तौने मादु याखोय जो सोशल मीडिया से हजितंग एक्टिव ओइरमनिना तानिंग ब पानिंग ब उनिंग दब दो मयाम थोकलक ले अदुना थोक चरकपनि नत्रदि होरे लौरांग आई भजना थोकलक काय नै नेट तौदना लेबना अदु नुआइरक्त्रे सेंग नाइबदा सुता तानिंग लक्त्रे सुबेंग एंग लक्त्रे मी मखैजे एकदम होगिलाने दोरक अदुनि हजि खंगिब्राने अदु करी अमग हायरुनी करी अमग हायरुनी करीम ताहानिंगाय लेत्रे खंगिब्राने अदुनि नुआइते करी हायरुनी लोइमक्सी मिडिल ईस्ट की अनोब पाव हाइबबु मिडिल ईस्ट ता हौजिक जेनिन हारि मफम सिदा याम साथीने लानसि तौनरि यंग हौजिक हौजिक की पावनिको जेनिन सिदा मखोय की वीडियो खर फुटेज खर लायाबा हाइ उरेगा याम साथीन नुआइते मी सी फजना चबुल लोइन पुल्लेगने चबुल लोइन पुल्लेगा दु चिंगना पुरेमनि मिचम से जेनिन सिरा हौजिक जेनिन तुल करीम हारि सिदने याम साथीन लान तौनरि अदु कनाम त ngang कनाम त माद्रेदी हौजिक की उमरा तौ खरे हौजिक की सीरिया की हौजिक की एसटीएस की मोय लीडर दो मक्का शरीफ त लागलमदन उमरा तौदन चखरे अदु मोय करीम त ngang दे हौजिक सु गोलान हाइट तुदा मोय ना हाइ खरा हम बदा मफम से थादोक पे वाइना गोलान हाइची अथु बदे विथड्रॉ त वाइना अदु के सोम द लेबनान दा तलब लानसे हरक ले खंगिब रने ngarang सु कनम से चंगजलक लेगा लेबनान आर्मी का मोय की आईडीएफ का ngarang सु लानखर थेंगनै अदु असो अंगम गिदे पाव लेते अदुगा हौजिक हौजिक ता गाजा से पूरा फुल कंट्रोल नि गाजा से दे पूरा मुजाहिदीन मखैना हमास अमचों अल कासिम न पूरा कंट्रोल ताव खरे पूरा मखोय की एडमिनिस्ट्रेशन पूरा सिल खिदना पुलिस ते होना ट्रैफिक ते होना लंबी लतांग दे होना लोइना मखोय की अदुगा हौजिक याम साथी न मोय की UNRWA हाइबदो अदुगी दुजु मोयन बेन तौजन न थमिमनि दो इजराइल ना अदुसु अथोबदा हांगदो एगा अदु नत्रदि अदुगुंबा मखोय की संस्था दु नत्रदि पोचे हौजिक मपानदे चंगलैसी मफम यौरोय मफम जाना थेंगलोय है अदुगिसु याम कन्ना इनरियाबा गाजा ददि हौजिक याम साथीना शांतिनी मोय मी सिंदोक्सिन अदुम मथंग मथंग तौरी अदु अदुम चथरकिनी अदु हौरेल लौरांग लाइव थोलकपदा पूरा अन पावसु पीजरागे हौजिक एगी नुंगाइता बाइबु अदुम मखोयना खुलंगाकपने आइना अदुम तौनरा लेबसे सिदे इन अदुम नुंगाइतादना वीडियो से सेमजरकपनी अदु मयाम खंगबियु
मार्बिन हारिबा कुकी दुगा आई लाइव थोलकनी नहीं नत्रगा हयंग अदो मयाम अदुरा अदुम पाव दुसु मयाम दे मोंदे करिगुम्बा हंगनी करिगुम्बा खांगिंग बलाइ रसो ngang बलाइ रसो अदुम ngang जावरो सेंगना इदा दु खक्तनी नहीं गिदि सिदलो इजरा ई फोन लागले अस्सलाम वालेकुम।